Assembly constituency की Manung Chanba Langol Ningthou Leikai Da Leiba quarter FG sector की Marakta Leiba MEIRA PAIBI SINGGI DAMAK NOUNA SEMGATKHIBA MEIRA SHANG SANGGAKHRE थोरमदुगा मरी लेना Uripok AC दा मिखल थेंगना बसेम सारिबा intending candidate लाइस्रम Bris Kishorna Fongdokibada Lamdam Asi Hausi Karamba Fibam da Leiri Haiba Miyamna Khangminasi Politics ki Akuba Mideng da Nupi Sing da Lupa Lising Tara Tarapi ni Haiduna Thakliba Langasida Ima Ivel Sing Pangthagumsi Amaromda Kumjali Sing Anika Kulhum Doidegi Hauraka Ngasi Fawada Manipur Miyamna Tengdariba Chaiteng Sing Asi Kharada Oirabasu Men Khatning Bagi Apamba Leibana Maram Oiraga Politics ki Lamasida Khong Thangzilakpani Amadi Irang Asi ki Chaiteng Nangliba Uripok AC gi Manung Chanba Mafam Sigda Mafam Singgi Langol asina khwaidagi mafam singdagi Langol asina khwaidagi hena awaba dangle haiba yai loinana phurup kaya na khunda laita duna leiramba mafam asida ngasi so IDP sing lising ahum henbana changjafam longduna leire haiki mahakna makha taraduna hai lamdam asigi ima ivel singna matamatamgi ihau singda chaungna mayong yabaga loinana manipur si kannaba achoba thodang lorokiba adubu ikai khumnabu utpo oina ngasigi MEIRA sangasi mahaki maikedi kudol tambani haidiba MEIRA sangasina leiba kanbada amadi yelho furup maselgi marakta punna hingminabagi wakalon ama semgatpada chaungna mating oiragani loinana manipur kanba ngamgadaba amadi miyamgi ihul khangna thabak pangthokadaba political party amada yauduna midep oiningbagi apambasu leiri adubu haujingmaki onedi political party amaga amataga samnaba leitri haina mahakna makha tana fongdoki ai social work ama ai imaibel myamgi kitang doisu contribute tawbung ngamgra in sajabuni ai vote ki ming longnaba ai MEIRA sangasi sajabanate adubu myamna dung khangbiram yai Uripok sida khwaidagi handaki May 3rd 2023 dagi quite shoki from Langol ni Langol sida tariba community se loy maktai Langol sida adoa quite waki su Langol ni yamna quite nakpada manipur gi chingtam alapa mafam da budi yam hena focus to gi adu Uripok ta Langol si quite waki mafam aduga Langol sida hujik akoi yoina IDP lising ahungi mathakta leiriba mafam ni aduna aina ngasi MEIRA sangasi sajai si akoi maitai community dangi nate loimak community leiba tariba myam sigi loinamaki oina aina kachabani kachariba pandam si kyong nate nahandagi waraba imaibel myam se khara do isu moigi oigadaba moigi mafam moibu potha sang oinaba moigi oinaba kitang do isu ngamnaba potha naba oina aina sangasi kachabani ado aigi oina su laibak yam phabani imaibel myam gisu si sina mangol orega leibak si tasengna hujik leiba leibak ki phibam haitare leibak sigi kanbada aruga imaibel myamgi tasengna sahjokna suma manipur se kandana lakpani aduna makhata na su imaibel myamna su sigi MEIRA sang sigi sida aina sajari sida potha biraga leibak kanbada hena mangjil oigadaba aruga sida MEIRA sang sina leibak kanbada nataba sida leibak MEIRA sang sida phamaga community myamna kamaina akhoi leiminani akhoi kamaina hingminani haibagi kaman noiba wakalon ama aruga akhoi wakalon hingminade adi habai wakalon amsu sagat pangangani na akhoi imaibel myamna takpirakpadagi ai sajakhibini aduna makha taba Uripok ta chotariba mafam aruga lana sokraba mafam si ai gi romdagi changjallaga ai yengjagani aina ai wasakchari aduga yarikai lansi da wakhiba myam sigi damakta ai kitang do isu ngamba oina tokjagen kanjai aruga ai gi oina message ama